Aigi Ming, Lorembang Ngandi, ay angkin apun ba Manipur kan ba imaloki presideni, aduga loina na, hojik oiriba pibam sida, ay koy di sarkar na santi oire nayum da hanjalo haidana, ima ibin singgi tauna lingjen puna mak manghal lakan da ima ibin singbu mayum da indijana layhandana santi oina na bani haidana thammakan da lona mi hat pada mateng pangba sarkar siga mayok ta khoi chapchana lekani chapchana lanthing nagani haibo wafam du thamjari aduga loina na ngasi siri bani pa mari asi maming di ai taseng na hairaga di hujikti isan badang ai jari aduga maming du panjarake Wainam Roman sahi ni puga ni toy akasoi aduga hantem dara sahi yang kai gamari sisu akasoi ni aduga ibomsa sahi yang kai humdoi sisu akasoi ni ibomsa gi masani pa anan hai sina sahi kunmari dagi na kuntaret phaugi range da leiba adugumba mioi amani hai ba mioi singsi karigi damakta Zatlibano karigidamakta siribano haiba taragadi kanagumba khangdaba minadi karigidamakta red zone natraga chinyada saluribano na haigani tawba khaktabu maha regiment na control tawrakanda maha regiment ka yanarakanda law maphamsi lamdamsigi singda hawbo u sing yanbada makoina protect tawgani haidan tawrakanda sangba adugumba miyoi ngatani hekta irem lemna adurgi maphamarang khangdana karigumba knowledge amta leitana sibamda sanguba nate tawba khaktabu miyamgi report ki matung ina phangbadadi nupi singna sangba matamdadi kukila chalo aina talakhiba aduga maitai ni pa singna sangba matamdana maha regiment amadi maduda leiriba kem ani lei hairiba kem singduna maitai singdudi kuki sida leigibani sanggibani nakoi chalo aina hairaktabai maramdi aikoina nahangai laudana laiba sipaina aikoigi maitai bo hatna ba lakpani aibase machiki chap chaba pramana do handaki misi mari sida aikoi chap chana khangba ngami aduna manipur da maha regiment oigera aduga AR oigera kana daba sipai sing thammakanda aikhoigi chinjak mayeng tananaba aikhoigi economic mayeng tananaba aduga aikhoigi punsironda amang ata nupi angangi izzat choknanaba hairiba pochingse leibaje leihan biba yaroi aduga aikhoina mapham khuding makta tangani haiba wafam duni aina thamjariba aduna siriba miyoi singsi amuk chief minister na mamangda haigi aikhoina kanagumba khara red zone da chaluri kariguno haidana sauningbadagi sigadra ina pakhapadagi tawruba matamdadi machin mokpa oina sak chamin narumba oirangani haina nganguba miyoi singdo onchalaga ngangiba aduga mi marigi protection tawba ngamdaba maha regiment thammakanda sipai singdugi aremba payam sizinnarakanda makoina tawriba mayamse karino haibase chief minister na chap chaba wahallon ama wahantho ama pibam thoi mi marisi maha regiment ki kem leina naina maha regiment ka yana na changuraga na siriba poche chief minister na maha regiment amadi manipur da leiriba sipai paramilitary forces AR sing punamakse masinga chap chaba phirep ama laurakanda miyoi bagi punsi kanbunga moidobo oiragadi pia legera ama legera aikoi karigumbi imta nasungdare aikoi nupi khudingma khoi siba kidre isa isui damakta manipur gi nipa jingi damakta aikoi sira su sangani aduga siba phawba aikoi mayok narakanda leigani haiba wafam je thamjarakanda manipur da asigumba mipun na se toina thohalakanda mafam marang khangdana tampakta tara kanda halanba aduga ngakpa ngamoidobo ergadi karigi damakta sipai bi sing humpu maripu lokchalibano haiba wafam do thamjari aduga loina na border fencing tau NRC chana halu haiba matamdana border fencing do sarkar mamangi sarkar na tauram dabana hekta mahaiba
तौरमदब पोतु कानदरे खंगकांद बीजेपी न पाले बीजेपी सरकार न तौब करी कायगे हाइबसिने आइना थमजरिबा अदुना मियोइबगी पुंसी निपा मरिगी पुंसी से मखोइना इंडिया गवर्नमेंट अंदि मणिपुर गवर्नमेंट मांगहनबनी अदुगा महारेजिमेंटगी नॉलेज यावना चथब थबकता असुमाइना मिहात मिपुन तौहनब तारगदी महारेजिमेंट ना फारगा पीबनी हाइबसे मियाम प्रजा पुनमंगना लौरकनी हाइबो वाफम ꯑꯩꯈꯣꯏꯒꯤ ꯇꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤ ꯍꯧꯇꯥ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯃꯔꯤ ꯁꯤꯟ ꯆꯟꯕ ꯆꯪꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯤꯑꯣꯏ ꯑꯍꯨꯝꯗꯤ ꯁꯤꯅ ꯐꯪꯂꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯅꯕꯒꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯪꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯗꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯤꯑꯣꯏꯁꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯔꯝꯅ ꯃꯌꯥꯝꯁꯤꯡꯁꯤ ꯆꯪꯁꯤꯟꯅꯕꯁꯨ ꯈꯔ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯪꯁꯤꯟꯕ ꯉꯝꯗꯅꯁꯨ ꯂꯩꯔꯤ ꯌꯥꯝ ꯑꯊꯨꯕꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ PNB न्यूज़ आई शामक वीडियो जर्नलिस्ट समानदा कैमरामैन नंदू